Census pangthokdringaida NRC pangthokadabani haiba Manipur miyamgi demand ase Union Home Minister Amit Shah da marik chumna khangalablei miyamgi apamba adu Union Home Minister na thabakta soidana onthorakani haibagi chap chaba thasaba lei haina Hannagi Chief Minister Nongthomam Birena phongdokre wafam ase Union Home Minister Amit Shah unaraba matung ngasi ayuk Imphal Beauty Candidate International Airport ta hek thunglabaga phangna phongdokhibane paumi singa unaba amada Hannagi Chief Minister Nongthomam Birena hai Housing State asida oiba phibam asi yenglaga tangai fadana Union Minister Amit Shah unaba chalupane unaba aduda housing state asida phong sariba issue sing marik chumna pawnamkhe state asida chathariba economic blockade amade counter economic blockade asina miyamda pochai mamal tangna phangbagi awaba mayoknariba asi matangso Union Home Minister da thanamkhe Maduda Union Home Minister Amit Shah na paikhatpa yaba thabak sing athubu matamda paikhatkani haibage thajaba pirakhi haina mangna phongdokhe Magna Makatana Hai, Union Home Minister Amit Shah unaba aduda mahaki maikaidagi yamna maru oibu wafam ama oina NRC update tawuri matangda state asida oiba phibam ase mayek sengna thambaga loinana paikhatpa yaba thabak sing athubu matamda paikhatnaba kanna takhilamkhe NRC update tawuri matangda state cabinet na mamangda lawkiba wadek kumja lisingani kunmari da Manipur Legislative Assembly da lawkiba resolution amade kumja lisingani kulhumdagi February thada tengakna NRC update tawuri matangda Minister of Home Affairs thakiba cherol amade Minister of Home Affairs na state lengakta halakhiba cherol sing aduda palliba warol sing Union Home Minister da kona pawdongkhe loinana census pangthokjingai da NRC pangthokadabani haina Manipur miyamna changsiliba khongjang asigi matangda so marik chumna khanghalamkhe Unaba aduda mahaki maikaidage cherol amaso Union Home Minister kusinakhe Mahakna pukhatliba wafam sing adu Union Home Minister Amit Shah na munda tabaga loinana ningthina lawshinkhe miyamgi apamba adu Union Home Minister Amit Shah na thabakta soidana onthorakani haibagi chap chaba thajaba lei haina mahakna makha takhe Positively praja singna pamiba line akoigi kanogi akoigi NRC tawdringaida census tawbigunu matang tang yai thokpiu NRC tawroga tawpiu haiba potu ai positively lakadra haibagi engonda thajabase ai engonda feel tawe aduna ina praja mayam da su sidi laiba ki pone koi punna chamina gadabani sidai opposition haiba leite ruling haiba leite media haiba leite praja haiba leite koi punna apunba oina koigi whole indigenous people mayoron de ke leminaraba jati mayam ge apunba dimanina ana praja singnasu ban tawriba kholiba pendabagi tawrogasu violent roiba kari oibase ai tawbidana ba haidana appeal tawi maramdi aigi oina sigi suchi da hanadai su tawjarakpanina honorable Union Home Minister na mana sungsoi soidana positively praja singya pa mai matungina thabak tawbirakini habi thajab media ge sinong sing through the conduct